Akisbani Imphal, Nolini Devi na pau pajari, ahan bada maru iba pau. Kanyakumari da ngasidagi haugadawriba Congress ki Bharat Jodo Jatra da saruk yagadaba Manipur Pradesh Congress Committee gi makok thongba lujingbasing mafamduda thungkre. Sanga Ethnic Park da sagadaba jingmi phurup singi nat ki oiba yumlai kailai sing masak laptopnaba jingi MLA sing yauna Mukhi Mantri ga mifam pangthokre. Amashung Bharat na saba naton da kapkadaba lebak asigi ahanba COVID ki vaccine atho kai ki oina sizinaba yare. Congress ki Bharat Jodo Jatra ngasidagi Kanyakumari ta hawragani khongchat asi Rajya 12 amasung Union Territory ani fauduna kilometer 3,300 sangna Jammu Kashmir phauba nimit 150 changna chatkani Jatra asida saruk yanabagi damak Manipur Pradesh Congress Committee ki mihut kangbo ama Kanyakumari ta thungkhre makhui singadugi manungda MPCC ki President K Megachandra CLP Luchingba Okram Ibobi amasung CWC ki member Sri Kaikhangam na chingbai yauri Sangai Festival Kamari Lena na Semgaliba Sangai Ethnic Park da Sagadaba Tungan ba Jingmi Phurup Singi Nat ki oiba yumlai kailai sing masak laptok na bagi matangda mifama mangarang Mukhi Mantri Nongthombam Birena Sabhapati oiduna pangthokre mifama tuda singi jila singdaki karakpa MLA sing amasung sarkar gi makok thongba official sing amadi lam masida khang hairaba myoi kya saruk yakhi Manipur da hauji COVID ki active case yankai mari leiri ngarang ki oina myoi anikhak nauna COVID-19 positive oiki Positive oibagi sang sada sino dasmik taret ni positive oirabasing adu Imphal West amasung Churachandpur jila dagi amamam ni hairiba matam asida leina asina naramba myoi tara naba phagalakhi naba phagalapagi sang sada marphutara nipan dasmik mari ani ni tabiriba pawasi Akasbani Imphal dagi ni Sahi tara nipan ki mathakta leiba myoi singda Bharat Biotech na saba naton da kapkadaba Bharat ki ahanba COVID vaccine atho akai ki oina sizinaba yabagi ayaba pire Twitter da thakatpa warul amada Haksel Mantri Manchuk Mandabia na hai khongthang asina lebak asida COVID-19 ki laichat thingnabagi khongjangda anawa pandup ama semle Mang hai Bharat Biotech na puthokpa naton ki vaccine asi Central Drug Standard Control Organization na atho akai ki oina sizinabada ayaba pire Dr. Mandabia na hai Pradhan Mantri Narendra Modi ki lamjing makhada lebak asida COVID laichat thingnabagi lamda hidak saba amasung thijin humjin bagi lamda kumang chawchin na changchin bangamle Kongjang asi makhata na changchin tuna COVID-19 bu lebak asidagi mapung phana maithiba piba ngamgani haibagi thajabasu mantri na phongdokhi Kendra ki Commerce amasung Industries Mantri Piyush Goyal na hairi Bharat amasung America gi marakta trade tech amasung talent haiba yumbi makong ahumda yumpham oiduna thajanabagi yumpham tuhonduna lam kaya ta tengpangnari San Francisco dangarang paumisinga unaba amada mantri na wapamasi phongdokhibani mahangna udyog ki maming leiraba karbar wala sing chief executive officer sing amasung makok thongba myoi kaya ga unaduna wari sanakhi Sri Goyal ki America khongchat thasi ki manga taki hokhibani mahangna mafam aduda thasi ki tara phawba leiduna San Francisco amasung Los Angeles ki mafam kaya ta pangthokpa thoram singda charuk yagani India US Strategic Partnership Forum Conference and Indo-Pacific Economic Framework Ministerial Meeting da so mahangna charuk yagani Pradhan Mantri Narendra Modi ga Bangladesh ki Pradhan Mantri Sheikh Hasina ga ngarang New Delhi da wari sanakre Lujing ba ni na wari sanaba loiraba tungda yanase taret sahi tongnaki madugi manungda water resources railways science samsung technology amadi space technology yauri Lujing ba ni na wari sanaba adu da lebak ani ki marakta lenariba mari hena fagat hanabagi matangda so kanade naki nakal ani na energy trade and investment border management amasung security ka mari lenaba hiram singda hena tingbang pinanaba su yanaki Tungda pangmisingda wangang bada Bangladesh ki Pradhan Mantri Sheikh Hasina na hai Bangladesh puning tamna bahona bada Bharat na marup mapang ama oina lawki ba thodang sing adu singta ningai ni lebak ani ki marakta khanane na ki ba wapam sing adu mahiyan ba oiki haina su Pradhan Mantri na singthaki
श्रीमती हसीनाना राजघाट चतुना महात्मा गांधी की मफमदा इकाई खुमनबा उठकी ngasi phongpa pause singgi maroiba pau singgi damak hauze ngangom kiran leire kiran thagachari nolini ngasi phongpa pause singi headline singasi amagamak iman manadre adumoinamak pause ayamada ngarang haikru hidongmagi thorom pangthokhiba masung non manipuri singda job card piramagi paudi pause ayamada phongnaba ure sana leibakta masini aikhoigi imphal city lai thariba gamla singna dustbin u marum singna mapan thokphum onthok le haiba photo kono pau amana ahan headline tawri chandel da schedule tribe ki certificate chaduna mayang humputra taruk job card pairam ne haba pau amana pau chi asigani shi headline tawri huyalan fauda congress ki bharat joro jatra ngasi nungthil pung manga dagi kaina kumari dagi hawrgani haba pauna ahan headline tawri rajasthan upm sung bihar dagi lakpasingda job card piram le st list salan le haba pau amana pauchi asigani shi headline tawri iraibakta manipur yauna state tara mari ki revenue deficit grant ki senpham crore listing taret chama marpu humdoi dasmik mari ani thadorakre haba pauna ahan headline tawri nupi da sathaba crime khudak tele puhaiduna rally chatkre president ta memorandum pisin kre haba pauna pauchi asigi ani shi headline tawri isel express ta manipur ki governor yauna hikru hidongbi thorom nat ki chanabi ga loine na pangthok kre haba pauna ahan headline tawri Shanghai Heritage Park ta sagadaba tribal singi additional hut singi matangda kumna khanak rehaba pau amana pauchi asigani shuba headline tawri Naharol gi thaudangda municipal council gi EO taret ki revised pay scale sing lisingani taragi January amadagi paraga pinaba court na government directive peak rehaba pauna ahan headline tawri Bharat Joro Jatra gi damak CLP leader Ibobine Lusingba team kaina kumari de thung rehaba pau amana pauchi asigi ahan lamai de fongli Shanghai Express Manipuri da COVID ki nasal vaccine sizinaba yare haba pauna ahan headline tawri Myanmar Army ga Arkan Army ga khut thongna kre Mizoram da Lieutenant Sensilak haba pauna photo ko konana pauche sigeni shi headline tawri Pona phamda Parliament amasung Assembly da nupi gi chad kunthra homdoi reservation thamnaba gi matang da center gi mod kaukre haba pauna ahan headline tawri ADC ki constituency delimitation subcommittee gi mifam pangthokre haba pau amana pauchi asigi anishiba headline tawri People's Chronicle da Congress ki Bharat Joro Jatra ngasidagi hawragani haiba pauna ahan headline tawri Shanghai Express English da Scheduled Tribe Demand Committee Manipurna makhoi gi dabi takshinduna wakat mifam pangthokibagi pauna photo ko konana headline tawri Imphal Free Press da lakadoriba ningol sakoba kumhaida lamdam masida puthokpa sareng chaba phanglagani haiba Fisheries Director Balkrishna gi wafamna headline tawri Manipur Mail da SCRT Directorate Mahiroshina so launchin kre haba pauna ahan headline tawri Hills Hornbill Express da ngau Benjamin Tauda miebegi yaifa thorang singamari lenana thabuk tawbugi damak mana pikhiba masung awang nongpuk lamdam da Assam Manipur masung Meghalaya na COVID-19 na sibigi sang khwaidigi wangi haba pausing headline tawri Ganphu Mail da Tamil District Hospital da dengue gi positive case mari thengnabadagi section thorang sing lokhat pahore haba pauna ahan headline tawri Tamil Times da su paw sigaloina Imphal da haikru hidongbi thorom pangthokibagi pauna headline tawri Champaw seda Frontier Nagaland State ki dabi kansilakle haba paw amasung Desamna SCRT gi director gi office so launchin kre haba pauna headline tawri Huyalan fawda haikru hidongbi thorom pangthokpana lamdam masi nunga yaifana panba oirasanu haiba leishema sana jawbi paw ningol sakobada miyamna saring atekwa phanglagani haiba Balkrishna gi wafam JDU jire bangi president secretary yauna pulap to kre haiba paw regular director haftabadagi dasamna SCRT gi office amuhana so launchin kre haiba paw masung naha singna laingak ta pen duna akan ba ihok changsilakadra haiba gi mi payo pokle haiba STDCM gi pausing huyalan paugi ahan malamai fongle Nolini Thagazari Kiran aruibada maruiba pau amuk hana Kanyakumari da ngasidagi hawgadawriba Congress ki Bharat Joro Jatra da saruk yagadaba Manipur Pradesh Congress Committee gi makok thongbalu jingbasing mafam adure thongkre Sanga Ethnic Park da sagadaba jingmi phurup singi nat ki oiba yumlai kare sing masak lepthoknaba jingi MLA sing yauna Mukhyamantri ga mipam pangthokre amishung
भारतना साबा नाटोन कापकदबा लेबाक असigi अहानबा कोविड की वैक्सीन अथु अकाई की ओइना सिजिनबा यारे पाउलोइजरे।